ꯅꯣꯏ ꯁꯦꯝꯕꯁꯤ ꯂꯣꯏꯗ꯭ꯔꯕꯣ ꯆꯥꯕ ꯊꯛꯄꯁꯤ ꯂꯣꯏꯊꯣꯛꯑꯒ ꯃꯥꯅ ꯍꯪꯉꯤꯕ ꯑꯃ ꯐꯥꯎꯁꯤ ꯅꯣꯏ ꯄꯨꯔꯛꯇꯦ ꯉꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈ꯭ꯔꯃꯤ ꯉꯁꯤ ꯄꯨꯔꯛꯏꯁꯤ ꯀꯔꯝꯍꯥꯏꯅꯗꯤ ꯄꯨꯔꯛꯏ ꯃꯥꯅ ꯍꯪꯉꯤꯕ ꯅꯍꯥꯗꯨꯗ ꯅꯍꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯏꯄꯤꯅ ꯄꯤꯔꯛꯏꯅꯤ ꯁꯪꯒꯣꯝꯁꯦ ꯁꯨꯝꯃꯒ ꯊꯝꯕꯗ ꯍꯨꯏꯅ ꯃꯌꯨꯡ ꯍꯥꯜꯗ ꯃꯌꯨꯡ ꯆꯣꯡꯈ꯭ꯔꯦ ꯑꯗꯨ ꯂꯪꯊꯣꯛꯄꯗꯨ ꯄꯥꯝꯃꯨ ꯃꯥꯗꯤ ꯀꯟꯖꯨꯁꯅꯤꯅ ꯂꯪꯊꯣꯛꯄꯗꯨ ꯄꯥꯝꯃꯨꯈꯤꯗ ꯊꯝꯈꯤꯗꯦ ꯐꯝꯈ꯭ꯔꯦ ꯑꯐꯝꯕꯁꯤꯁꯨ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯨꯈ꯭ꯔꯕꯅꯤ나 ꯅꯣꯏꯒꯤ ꯃꯛꯇꯕ ꯇꯥꯏꯕ ꯃꯨꯑꯜꯂꯤꯝꯗꯨꯗ ꯄꯤꯖꯔꯨꯔꯣ ꯃꯥꯡꯈꯤꯕ ꯁꯔꯨꯛ ꯍꯥꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯄꯨꯔꯛꯄꯅꯦ ꯑꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯨꯔꯛꯇꯅ ꯄꯤꯖꯕ ꯍꯥꯏꯅ ꯃꯥ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯉꯥꯡꯗꯨꯗꯁꯨ ꯈꯔ ꯆꯩꯔꯦ ꯂꯥꯎꯔꯦ ꯈꯣꯡꯉꯦ ꯃꯤꯒꯤ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯅ ꯂꯥꯛꯇꯅ ꯉꯝꯊꯣꯛꯈ꯭ꯔꯦ ꯈꯨꯖꯥꯏꯗꯨ ꯀꯥꯏꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯉꯥꯡꯗꯨ ꯆꯠꯄ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯛꯇꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯆꯦꯜꯂꯈ꯭ꯔꯦ ꯑꯉꯥꯡꯗꯨ ꯀꯞꯇꯅ ꯂꯩꯔꯦ ꯆꯠꯇ꯭ꯔꯦ ꯍꯪꯉꯦ ꯅꯪ ꯆꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯦ ꯏꯄꯤꯅ ꯐꯨꯔꯗꯤ ꯈꯨꯖꯥꯏ ꯀꯥꯏꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯍꯥꯏꯔꯦ ꯏꯄꯤꯅ ꯃꯌꯨꯡ ꯂꯧꯅꯔꯤꯉꯥꯏ ꯏꯄꯤꯅ ꯃꯌꯨꯡ ꯂꯧꯅꯔꯤꯉꯥꯏ ꯈꯨꯖꯥꯏꯗꯨꯒ ꯑꯗꯨꯅꯤ ꯌꯥꯝꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯃꯜꯂꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯃꯜꯂꯗꯤ ꯑꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯏꯔꯤꯅꯤ ꯑꯜꯂꯥꯍꯅ ꯖꯣꯕ ꯄꯤꯔꯛꯏꯗꯨ ꯈꯜꯂꯨ ꯀꯔꯣꯔꯣ ꯄꯩꯁꯥꯅ ꯑꯔꯕ ꯈꯔꯝꯅ ꯂꯩꯕ ꯐꯪꯉꯣꯏ ꯑꯩꯈꯣꯏ ꯅꯍꯥꯟꯈꯣꯏꯗ ꯑꯜꯂꯥꯍꯅ इल्म मचा में पिराइदु अरब खरब न लेबु फंगोय दुनिया दा साबा इल्म नते हुनर हिकमत नते अरे से मुअल्ला दे अल्लाह ने वही की जरिया दे नबी की जरिया दे मुझे योरन उलमा की निस्बत किसी अवाम में नते अल्लाह के रसूल ने बुखारी हदीस बुखारी ते नते कोई भी हदीस वाला को उलमा आईगी रावी आईगी उस्ताद मथन मथन चलगा अल्लाह के रसूल योरन हदीस किसी मियम से चंदे उलमा की निस्बत अल्लाह के रसूल योरन रसूल की पिरखरिब इल्म सिकनानो अल्लाह ना स्वयं ना अरस्तगी वही की जरिया दे पिरखरिबी सिगी बहुत ममल मामूली नते अल्लाह की मनात खंगनी सिगी ममल कयामी है दो दुनिया दा खंगो अल्लाह खंगनी अल्लाह की मनात खंगनी सिगी ममल अदुगी ममल लेबे पोसगदु चाक चरा आमगी जरिया सामतु मनी तंगी जरिया करिगिनो अदुगी ममल दो मंगल गदोरिबा और उलूमी नबूत अदुगी तौहीन करेगी तौबदोरिमो करेगिनो नीचे तौबदोरसी करेगिनो हंथल बदोरसी अयम जरिया दे अम बदनाम होलिम है कयामत की निमित्त अल्लाह ने पुखलग हमनी सिनी अल्लाह के रसूल सल्लल्लाहु अलैहि वसल्लम हरमी अल उलमा वरसतुल अंबिया लम युरिसु दीनारन वला दिरहमा वलाकिन अल वरिसल इल्मा अयगी नबी रसूल हरबा उलमा से अयगी वारिसनी अइन सना लुपागी वारिस उत्तराधिकारी से मनते अइन सममी दुदी करिगिनो इल्म की उलूम नबूत के अइन उत्तराधिकारी सममी में माबू वारिस सममी में से कना उम्र सी फंगरदी मयाम फंगे कामयाबी होरे अल्लाह के रसूल हारिम अदु गी निस्बत रसूल न पिरममी अल्लाह ने प्रशंसा तौरिमी इन्नमा यख्शल्लाह मिन इबादिल उलमा अयगी बंदा ले सिंसिदगी नुपीसु नुपासु अहलसु नहासु अंगवसु अमुवसु अरबीसु अजमीसु सी पुनमक्तगी अयगी बंदादगी अल्लाह याबु कीबदी उलमा खतने अल्लाह ने सिंगरे में अल्लाह ने अलाम तौरमी मीन पिरिम नदेस मफहम अनि लाइस अदुना अदुगी अयगी जरिया दगी अतोप करिग तो बदनाम अदुरसी अदुक चाव निस्बत तो हैबा हैतब तो तुंगनी निस्बत अमा साइनबुक अमा लकब अमा फंगाइदु मीन बिमंगिना अदुगी ममल केम चाव निस्बत अदुना सु कामयाबी को खिबियाने निस्बत अदुना सु अल्लाह ने कामयाबी को खिबिया पास को खिबिया लुंग से कोई ममल ले लो लुंगी कसले लुंगी तांगा तो कयाम तांगने इतने दी ममल हो रहे हजरे अस्वदी सुलुंगी करिगिनो मागी निस्बत जन्नते पूरा कोने अदुगी निस्बत अल्लाह ने फिर कोनी सिंपल अदुगी निस्बत अदुना सारे दुनिया ने एक तरफ हो इधर सु हजरे अस्वद ने एक तरफ हो सु लुम्बा ममल अजमत शान शौकत और खैर और बरकत अल्लाह ने या बनाना लुंगा तो निस्बत हम तो नहीं ना लुंगी लुंगा लेकिन मागी ममल अल्लाह ने फिर ममल ले अब एक और इसी की दमकता आई दिखाए ना चट कनु है गलत तरीका अवतार की चट कनु चरा सिल्लो रुजा हेलो और सिद्ध सुले के अल्लाह ने सिद्ध ब्रो सिद्ध करेगी ना तो गलत तो चले दो सी चलो जब मंगम तरम जाए तो मोह सुने मोह सुनते ते थर रहता हो सना रहते ते तो खबर है माय
ꯍꯥꯏꯕ ꯂꯥꯜꯕꯒꯤꯗꯃꯛꯇ ꯑꯗꯩ ꯃꯥꯁꯨ ꯍꯔꯥꯎꯗꯅ ꯕꯤꯆꯥꯔ ꯆꯠꯈ꯭ꯔꯦ ꯆꯥꯈꯤꯕ ꯂꯣꯏꯕꯒꯗꯤ ꯑꯃꯨꯛꯀ ꯌꯦꯔꯛꯂꯦ ꯑꯗꯨꯅ ꯆꯠꯂꯣꯏꯗꯕꯅꯤ ꯆꯠꯀꯅꯨ ꯍꯥꯏꯔꯤꯉꯩꯗꯤ ꯊꯤꯡꯉꯤꯃꯤ ꯆꯠꯀꯅꯨ ꯍꯥꯏ ꯆꯨꯝꯃꯕꯗꯤ ꯆꯠꯂꯨ ꯆꯨꯝꯗ꯭ꯔꯗꯤ ꯇꯣꯛ ꯕꯥꯇꯣꯜ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯕꯗꯤ ꯆꯠꯂꯨ ꯆꯠꯀꯗꯕꯅꯤ ꯆꯨꯝꯗ꯭ꯔꯗꯤ ꯆꯠꯂꯣꯏꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏꯗ ꯑꯥꯝ ꯑꯣꯏꯈ꯭ꯔꯦ ꯂꯧ ꯕꯟꯗꯣꯛ ꯊꯥꯗꯣꯛꯑꯒ ꯃꯪꯒꯣꯜ ꯇꯧꯏ ꯂꯧ ꯕꯟꯗꯣꯛ ꯆꯥꯕ ꯊꯥꯗꯣꯛꯄ ꯒꯂꯠ ꯂꯧ ꯃꯖꯕꯨꯔ ꯑꯣꯏꯗꯅ ꯃꯥꯗꯤ ꯊꯥꯔꯦ ꯃꯥꯏꯁꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯒꯂꯠꯅꯤ ꯕꯟꯗꯣꯛ ꯂꯧꯔꯤꯕꯗꯨ ꯁꯨꯠꯅꯤ ꯆꯨꯝꯗꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯤ ꯒꯂꯠꯅꯤ ꯁꯤ ꯅꯥꯖꯥꯏꯁꯤꯗꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯁꯃꯥꯖꯇ ꯆꯠꯅꯔꯤꯕꯁꯤ ꯁꯤ ꯒꯂꯠꯅꯤ ꯁꯤ ꯆꯨꯝꯒꯗꯕꯅꯤ ꯆꯨꯝꯕꯒꯤ ꯅꯤꯌꯣꯝ ꯀꯌꯥ ꯑꯃ ꯂꯧꯔꯦ ꯑꯅꯤ ꯂꯧꯔꯦ ꯆꯍꯤ ꯑꯀꯛꯅꯕ ꯍꯥꯏꯒꯗꯕꯅꯤ ꯄꯩꯁꯥꯗꯨꯁꯨ ꯍꯥꯏꯅꯔꯦ ꯂꯤꯁꯤꯡ 10ꯅꯤ 10ꯅꯤ ꯆꯍꯤ 5 10 ꯖꯣ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯂꯥꯛꯇꯣ ꯑꯗꯩ ꯖꯣ ꯐꯪꯍꯧꯗꯦ ꯐꯪꯍꯧꯔꯦ ꯑꯩꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯨ ꯆꯍꯤꯗꯨ ꯁꯨꯕꯒ ꯍꯜꯂꯛꯑꯔꯣꯏ ꯄꯩꯁꯥꯁꯨ ꯂꯧꯍꯧꯔꯦ ꯆꯍꯤ ꯁꯨꯕꯒ ꯂꯝꯁꯨ ꯃꯉꯣꯟꯗ ꯍꯋꯥꯂꯥ ꯇꯧꯔꯝꯃꯤ ꯑꯩꯅ ꯐꯪꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯔꯨꯔꯣ ꯇꯥꯒꯦꯔꯥ ꯇꯥꯍꯧꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯏꯖꯥꯔꯥꯁꯤ ꯏꯖꯥꯔꯥ ꯐꯥꯁꯤꯠ ꯀꯧꯏ ꯁꯤ ꯒꯂꯠꯅꯤ ꯁꯤ ꯅꯥꯖꯥꯏꯁꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯇꯣꯛꯀꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏꯗ ꯁꯤꯗ ꯑꯥꯝ ꯑꯣꯏꯔꯦ ꯑꯗꯨ ꯍꯔꯥꯝꯗꯨ ꯆꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅꯗꯤ ꯑꯜꯂꯥ ꯔꯁꯨꯜ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯔꯥꯝ ꯍꯣꯔꯦꯟ ꯕꯟꯗꯣꯛ ꯂꯧꯔꯝꯃꯤ ꯍꯥꯏꯔꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯅ ꯁꯅꯥ ꯂꯧꯔꯒ ꯊꯝꯃꯨ ꯇꯥꯡꯉꯒ ꯌꯣꯜꯂꯨ ꯀꯩꯗꯧꯔꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯅ ꯐꯩꯗꯅ ꯑꯗꯨ ꯁꯤ ꯁꯨꯃꯥꯏꯅ ꯒꯂꯠ ꯃꯌꯥꯝ ꯂꯩ ꯁꯤ ꯇꯣꯛꯄ